ꯃꯌꯥꯝꯕꯨ ꯁꯤꯡꯉꯦꯟ ꯅꯥꯆꯣꯝ ꯌꯨꯇꯨꯕ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯝꯒꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯗꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝ ꯀꯌꯥꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯈꯟꯖꯔꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯁꯨ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯥꯟꯕ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯄꯨꯅꯝ ꯆꯤꯡ꯫ ꯋꯥꯔꯤ ꯍꯧꯖꯔꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯌꯥꯡꯂꯩꯃ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯕꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯩꯃ ꯑꯅꯤꯅꯤ꯫ ꯑꯍꯟꯅ ꯌꯥꯡꯒꯨꯕ, ꯑꯇꯣꯝꯕꯤꯅ ꯌꯥꯡꯍꯩꯕ ꯀꯧꯕ ꯃꯆꯥꯅꯨꯄꯥ ꯑꯃꯃꯝ ꯄꯣꯛꯄꯣꯏꯔꯦ꯫ ꯌꯥꯡꯍꯩꯕꯕꯨ ꯄꯣꯛꯄꯤ ꯂꯩꯃ ꯑꯇꯣꯝꯕꯤꯗꯤ ꯉꯟꯇꯥ ꯂꯩꯈꯤꯗꯕꯗꯒꯤ ꯅꯤꯡꯊꯧꯅ ꯃꯃꯥ ꯂꯩꯇ꯭ꯔꯕ ꯃꯆꯥ ꯌꯥꯡꯍꯩꯕꯕꯨ ꯈꯤꯠ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯣꯏꯔꯦ꯫ ꯃꯁꯤ ꯎꯕꯗ ꯌꯥꯡꯒꯨꯕ ꯃꯃꯥ ꯃꯆꯥꯗꯣ ꯀꯂꯛ ꯀꯟꯖꯥꯎꯅꯕꯅ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯧꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯆꯥ ꯑꯇꯣꯟꯕ ꯑꯁꯤꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯝꯒꯗꯧꯔꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯗ ꯃꯕꯨꯛ ꯐꯠꯇꯕ ꯃꯃꯥ ꯃꯆꯥꯗꯣ ꯇꯨꯝꯕ ꯆꯥꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕ ꯑꯁꯤꯕꯨ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅꯇ ꯂꯩꯈꯤꯕꯣꯏꯔꯦ꯫ ꯅꯣꯡꯃ ꯌꯥꯡꯒꯨꯕꯒꯤ ꯃꯃꯥꯅ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯄꯥꯔꯤ ꯌꯥꯡꯒꯨꯕ, ꯌꯥꯡꯍꯩꯕ, ꯅꯈꯣꯏ ꯑꯅꯤꯃꯛꯄꯨ ꯇꯥꯕꯔꯥ? ꯅꯃꯥ ꯑꯩꯁꯦ ꯆꯍꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯉꯁꯤ ꯁꯤꯅꯤ ꯈꯪꯗ꯭ꯔꯦ, ꯍꯌꯦꯡ ꯁꯤꯅꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥꯅ ꯁꯤꯔꯒ ꯏꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯥꯞꯅꯕ ꯃꯤꯁꯤ ꯄꯥꯗꯝ ꯀꯨ ꯑꯃꯠꯇ ꯅꯆꯤꯟ ꯅꯅꯥꯎꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯃꯨ꯫ ꯆꯤꯡ ꯀꯥꯗꯨꯅ ꯊꯤꯔꯒ ꯂꯣꯛꯇ ꯉꯝꯊꯥꯅ ꯍꯧꯕ ꯂꯣꯡ ꯎꯖꯥꯎ ꯑꯃ ꯌꯥꯜꯂꯒ ꯅꯃꯥ ꯑꯩꯒꯤ ꯃꯤꯠꯁꯤ ꯄꯥꯗꯝ ꯀꯨ ꯑꯃ ꯆꯜꯂꯨ"꯫ ꯃꯃꯥ ꯑꯍꯟ ꯍꯥꯏꯔꯤꯕꯁꯤ ꯃꯔꯝ ꯈꯪꯗꯕꯅꯤꯅ ꯌꯥꯡꯍꯩꯕ ꯌꯥꯔꯦ꯫ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯃꯥꯒꯤ ꯋꯥ ꯃꯇꯨꯡꯏꯟꯅ ꯌꯥꯡꯒꯨꯕ, ꯌꯥꯡꯍꯩꯕ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯆꯤꯡ ꯀꯥꯗꯨꯅ ꯂꯣꯛꯃꯥꯏꯗ ꯍꯧꯕ ꯎꯖꯥꯎ ꯑꯃ ꯌꯥꯜꯂꯦ꯫ ꯎ ꯑꯗꯨ ꯇꯨꯞꯂꯝꯗꯥꯏꯗ ꯃꯌꯥꯝꯕꯅ ꯃꯅꯥꯎꯗ, "ꯏꯅꯥꯎ, ꯎ ꯑꯁꯤ ꯇꯨꯞꯀꯗꯧꯔꯦ꯫ ꯇꯨꯞꯂꯕꯗꯤ ꯆꯤꯡꯃꯥꯏꯗꯒꯤ ꯑꯣꯟꯊꯈꯤꯗꯨꯅ ꯃꯥꯡꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯏꯅꯥꯎꯅ ꯆꯤꯡꯃꯥꯏꯗ ꯂꯦꯞꯂꯒ ꯎ ꯑꯁꯦ ꯈꯔ ꯉꯥꯛꯈꯠꯂꯛꯎꯗꯣ"꯫ ꯍꯥꯏꯔꯛꯄꯗ ꯃꯅꯥꯎꯅ, "ꯀꯔꯤ ꯋꯥꯅꯣꯗ ꯇꯥꯗ? ꯎꯅ ꯅꯟꯗꯨꯅ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯇꯣꯛꯀꯗꯕꯗ ꯇꯥꯗ ꯉꯥꯛꯈꯠꯄꯤꯔꯛꯎ, ꯅꯅꯥꯎ ꯌꯥꯟꯖꯔꯛꯀꯦꯅꯦ"꯫ ꯍꯥꯏꯔꯛꯄꯣꯏꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯈꯔ ꯑꯁꯤ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯌꯥꯡꯒꯨꯕꯅ ꯃꯃꯥ ꯃꯆꯥꯒꯤ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯃꯍꯩ ꯌꯥꯟꯗ꯭ꯔꯦ ꯈꯪꯂꯕꯗ ꯌꯦꯠꯅꯕ ꯇꯣꯛꯇꯨꯅ ꯎ ꯑꯗꯣ ꯇꯨꯞꯍꯜꯂꯒ ꯂꯣꯛꯃꯥꯏꯗ ꯇꯨꯊꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡꯈꯠꯇꯨꯅ ꯃꯇꯥ ꯐꯕ ꯃꯐꯝꯗ ꯎꯕꯥꯛ ꯈꯥꯏꯔꯒ ꯀꯨ ꯆꯜꯂꯤ꯫ ꯆꯟꯕ ꯂꯣꯏꯔꯒ ꯃꯌꯥꯝꯕꯅ ꯃꯅꯥꯎ ꯍꯥꯠꯅꯕ ꯁꯔꯧ ꯑꯃꯨꯛ ꯁꯤꯜꯂꯤ꯫ ꯍꯥꯏꯔꯛꯏ, "ꯏꯅꯥꯎ, ꯃꯤꯠꯁꯤ ꯄꯥꯗꯝ ꯀꯨ ꯑꯁꯦ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯆꯜꯂꯗ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯁꯤ꯫ ꯅꯪꯗꯤ ꯏꯃꯥꯒ ꯋꯥꯡꯕ ꯆꯥꯎꯕ ꯃꯥꯟꯅꯕꯅꯤꯅ ꯅꯪ ꯑꯃꯨꯛꯇ ꯍꯤꯞꯄꯨ, ꯏꯌꯥꯝꯕ ꯌꯦꯡꯒꯦ"꯫ ꯃꯌꯥꯝꯕꯒꯤ ꯁꯔꯧ ꯑꯁꯤ ꯃꯅꯥꯎꯅ ꯈꯪꯂꯗꯨꯅ, "ꯇꯥꯗ, ꯑꯩꯗꯤ ꯑꯉꯥꯡꯅꯤꯅ ꯃꯤꯁꯤ ꯃꯤꯅꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯁꯨ ꯎꯖꯗ꯭ꯔꯤ꯫ ꯑꯗꯨꯅ ꯑꯁꯤꯕꯅ ꯀꯔꯝ ꯇꯧꯅ ꯍꯤꯞꯄꯒꯦ ꯍꯥꯏꯕꯗꯨ ꯈꯪꯖꯗꯦ꯫ ꯇꯥꯗꯅ ꯑꯃꯨꯛꯇ ꯍꯤꯞꯂꯒ ꯇꯥꯛꯄꯤꯌꯨ"꯫ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯕꯅ ꯀꯨ ꯃꯅꯨꯡꯗ ꯍꯤꯞꯇꯨꯅ ꯇꯥꯛꯄꯗꯒꯤ ꯌꯥꯡꯍꯩꯕꯅ ꯈꯨꯠꯂꯩ ꯊꯨꯅ ꯀꯨꯒꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯆꯤꯊꯦꯛ ꯃꯔꯤ ꯍꯨꯏ ꯊꯥꯗꯨꯅ ꯌꯣꯠꯄꯤ ꯊꯥꯗꯨꯅ ꯐꯥꯖꯤꯜꯂꯦ꯫ ꯌꯣꯠꯄꯤ ꯊꯥꯗꯨꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯕ ꯀꯨ ꯑꯗꯨ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯜ ꯇꯝꯅ ꯆꯤꯡꯊꯔꯛꯂꯒ ꯏꯁꯤꯡꯗ ꯏꯟꯊꯔꯦ꯫ ꯃꯅꯥꯎ ꯍꯥꯠꯅꯕ ꯁꯤꯜꯂꯨꯕ ꯃꯌꯥꯝꯕ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯊꯕꯛꯀꯤ ꯃꯍꯩ ꯐꯪꯂꯦ ꯈꯟꯗꯨꯅ ꯀꯨ ꯃꯅꯨꯡꯗꯒꯤ ꯂꯥꯎꯔꯛꯏ, "ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ, ꯏꯌꯥꯝꯕꯗꯤ ꯏꯁꯥꯒꯤ ꯐꯠꯇ ꯂꯧꯁꯤꯡꯒꯤ ꯃꯍꯩ ꯆꯥꯖꯔꯦ꯫ ꯏꯌꯥꯝꯕꯅ ꯏꯃꯥꯒ ꯇꯥꯟꯅꯔꯒ ꯅꯪꯕꯨ ꯍꯥꯠꯅꯕ ꯂꯥꯡ ꯊꯥꯛꯂꯨꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯌꯥꯝꯕ ꯂꯥꯡ ꯑꯗꯨꯗ ꯊꯨꯔꯦ꯫ ꯐꯔꯦ, ꯑꯩꯒꯤ ꯏꯔꯥꯏꯕꯛ ꯑꯣꯏꯖꯔꯒꯦ꯫ ꯏꯌꯥꯝꯕꯒꯤ ꯇꯧꯗ꯭ꯔꯤ ꯑꯗꯨꯇꯪꯗꯤ ꯄꯤꯔꯛꯎ"꯫ ꯌꯥꯡꯍꯩꯕꯅ ꯃꯌꯥꯝꯕꯒꯤ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯀꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯕꯤꯔꯒ ꯀꯨ ꯑꯗꯨ ꯇꯨꯔꯦꯟꯒꯤ ꯏꯆꯦꯜꯗꯨꯗ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯇꯨꯔꯦꯟ ꯃꯔꯤꯟ ꯏꯟꯗꯨꯅ ꯀꯨ ꯑꯗꯨꯅ ꯑꯁꯨꯝ ꯇꯥꯎꯊꯔꯛꯄꯗ ꯏꯊꯥꯏ ꯃꯆꯤꯟ ꯌꯧꯔꯛꯂꯦ꯫ ꯀꯨ ꯃꯅꯨꯡꯗꯒꯤ ꯌꯥꯡꯒꯨꯕꯅ ꯅꯨꯡꯁꯤꯔꯕ ꯈꯣꯟꯊꯥꯡꯗ ꯇꯧꯗ꯭ꯔꯤ ꯈꯣꯡꯗꯨꯅ ꯏꯆꯦꯜꯒ ꯏꯔꯣꯏꯅꯅ ꯑꯁꯨꯝ ꯇꯥꯎꯊꯔꯛꯄꯣꯏꯔꯦ꯫ ꯏꯊꯥꯏ ꯅꯤꯡꯊꯧ ꯀꯥꯏꯔꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯀꯨꯝꯖꯔꯦꯝꯕꯤꯅ ꯇꯨꯔꯦꯟꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯇꯧꯗ꯭ꯔꯤꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ "ꯀꯗꯥꯏꯗꯒꯤ ꯈꯣꯟꯖꯦꯜꯅꯣ" ꯍꯥꯏꯗꯨꯅ ꯉꯛꯆꯥꯅꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯇꯨꯔꯦꯟꯒꯤ ꯏꯆꯦꯜꯗ ꯇꯞꯅ ꯇꯞꯅ ꯇꯥꯎꯊꯔꯤꯕ ꯀꯨ ꯃꯅꯨꯡꯗꯨꯗꯒꯤ ꯊꯣꯔꯛꯄ ꯇꯧꯗ꯭ꯔꯤꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕ ꯈꯪꯕꯗ ꯀꯨꯝꯖꯔꯦꯝꯕꯤ ꯉꯛꯈ꯭ꯔꯕꯣꯏꯔꯦ꯫ ꯈꯣꯟꯖꯦꯜꯗꯨ ꯉꯥꯏꯍꯥꯛ ꯇꯥꯏ꯫ ꯈꯣꯟꯖꯦꯜꯗꯨꯅ ꯀꯨꯝꯖꯔꯦꯝꯕꯤꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯈ꯭ꯔꯦ꯫
ꯀꯨ ꯑꯗꯨ ꯂꯧꯈꯠꯂꯒ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯌꯥꯡꯒꯨꯕꯅ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯈꯨꯠꯇ ꯇꯧꯗ꯭ꯔꯤ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯅꯃꯛ ꯍꯪꯅ ꯇꯥꯟꯅꯔꯦ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤꯗꯣ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯁꯤꯅꯕ ꯂꯤꯞꯄꯨꯟꯅ ꯄꯨꯟꯕ ꯍꯧꯈ꯭ꯔꯦ꯫ ꯌꯥꯡꯒꯨꯕꯅ ꯏꯊꯥꯏ ꯇꯣꯔꯕꯥꯟꯗ ꯅꯥꯊꯩꯗꯨꯅ ꯂꯩꯔꯒ ꯀꯨꯝꯖꯔꯦꯝꯕꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯕ ꯑꯣꯏꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯟꯅꯔꯛꯄꯗꯒꯤ ꯅꯤꯡꯊꯧ ꯀꯥꯏꯔꯦꯝꯕꯒꯤ ꯃꯅꯥꯀꯣꯡ ꯌꯧꯔꯦ꯫ ꯅꯤꯡꯊꯧꯗꯣ ꯂꯩꯕꯥꯛ ꯃꯃꯥꯡꯗ ꯏꯀꯥꯏꯈꯤꯕꯅ ꯂꯣꯏꯔꯗꯨꯅ ꯅꯣꯡꯃ ꯃꯆꯥꯅꯨꯄꯤꯗ ꯍꯪꯕ ꯑꯣꯏꯔꯦ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯗꯨꯅ ꯆꯠꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ? ꯃꯆꯥꯅꯨꯄꯤꯅ, ꯏꯄꯥ ꯅꯤꯡꯊꯧ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯗ ꯍꯨꯏ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯥꯛꯏ꯫ ꯍꯨꯏꯗꯨꯅ ꯅꯆꯥꯕꯨ ꯎꯔꯒ ꯈꯣꯡꯕꯅꯦ ꯂꯥꯎꯕꯅꯦ, ꯃꯈꯨꯠꯁꯤꯅ ꯂꯩꯃꯥꯏꯗ ꯈꯣꯠꯇꯨꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯒꯤ ꯃꯇꯧ ꯎꯠꯄꯗꯨꯗ ꯅꯆꯥꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯈꯔ ꯈꯔ ꯊꯥꯗꯣꯛꯄꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯖꯕ ꯑꯣꯏꯔꯦ꯫ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯅ ꯏꯊꯥꯏ ꯀꯥꯏꯔꯦꯝꯕꯒꯤ ꯆꯤꯡꯅꯕ ꯀꯣꯛꯍꯟꯕ ꯉꯝꯈꯤꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯀꯥꯏꯔꯦꯝꯕꯅ ꯃꯣꯏꯔꯥꯡ ꯀꯥꯒꯦ ꯍꯥꯏꯁꯤꯟꯅꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯆꯠꯇꯤ ꯆꯠꯇꯅ ꯅꯥꯊꯩꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯕ ꯑꯣꯏꯔꯦ꯫ ꯀꯨꯝꯖꯔꯦꯝꯕꯤꯅ ꯃꯄꯥ ꯆꯠꯈ꯭ꯔꯦ ꯅꯤꯡꯗꯨꯅ ꯃꯁꯥꯕꯤ ꯌꯥꯡꯒꯨꯕꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯃꯄꯥ ꯅꯤꯡꯊꯧ ꯆꯪꯉꯛꯄꯗꯒꯤ ꯃꯈꯣꯟ ꯇꯥꯔꯗꯨꯅ ꯌꯥꯡꯒꯨꯕ ꯀꯣꯅꯨꯡꯗ ꯆꯪꯂꯒ ꯄꯩꯌꯥ ꯃꯄꯨꯜ ꯑꯃ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯈ꯭ꯔꯦ꯫ ꯄꯩꯌꯥ ꯃꯔꯨꯝꯗ ꯌꯥꯡꯒꯨꯕ ꯂꯣꯠꯂꯤ ꯈꯪꯂꯗꯨꯅ ꯀꯥꯏꯔꯦꯝꯕꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯠꯇ ꯀꯥꯈꯠꯈ꯭ꯔꯒ ꯄꯩꯌꯥ ꯃꯤꯄꯣꯠ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯌꯥꯡꯒꯨꯕꯕꯨ ꯊꯉꯥꯏ ꯑꯃꯨꯛꯇ ꯃꯉꯛ ꯊꯕꯠ ꯀꯛꯈ꯭ꯔꯦ꯫ ꯃꯁꯥꯕꯤꯅ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯕꯗ ꯀꯨꯝꯖꯔꯦꯝꯕꯤ ꯌꯥꯝꯅ ꯋꯥꯅ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯌꯥꯡꯒꯨꯕꯅ ꯁꯤꯈ꯭ꯔꯕꯗ ꯀꯨꯝꯖꯔꯦꯝꯕꯤꯒꯤ ꯃꯕꯨꯛꯇ ꯂꯩꯍꯧꯕ ꯃꯆꯥ ꯑꯗꯣ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯂꯤ꯫ ꯀꯨꯝꯖꯔꯦꯝꯕꯤꯒꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥ ꯃꯩꯁꯥ ꯈꯔꯗꯪ ꯀꯣꯛꯆꯔꯦ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯌꯥꯡꯒꯣꯏ ꯌꯥꯡꯕ ꯁꯔꯥꯕꯥ ꯍꯥꯏꯅ ꯊꯣꯜꯂꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯃꯥꯒꯤ ꯃꯄꯥꯕꯨ ꯃꯕꯨꯗꯧꯅ ꯀꯔꯝ ꯇꯧꯅ ꯍꯥꯠꯈꯤꯕ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯃꯃꯥ ꯃꯆꯥ ꯀꯞꯃꯤꯟꯅꯈꯤ꯫ ꯀꯨꯝꯖꯔꯦꯝꯕꯤꯅ ꯃꯆꯥꯗ ꯍꯦꯛ ꯍꯦꯛ ꯍꯥꯏꯕ ꯑꯣꯏꯔꯦ, ꯏꯕꯨꯡꯉꯣ, ꯅꯄꯥꯗꯨ ꯅꯨꯡꯁꯤꯈꯤꯗꯕꯅꯤꯅ ꯅꯕꯨꯗꯧꯅ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯝꯃꯣꯏ꯫ ꯅꯪꯕꯨꯁꯨ ꯃꯇꯝ ꯃꯐꯝ ꯆꯥꯕꯗ ꯍꯥꯠꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯅꯕꯨꯗꯧꯗꯒꯤ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯣꯠꯅꯧ꯫ ꯃꯃꯥꯒꯤ ꯋꯥ ꯑꯁꯤ ꯌꯥꯡꯒꯣꯏ ꯌꯥꯡꯕ ꯀꯥꯎꯕ ꯂꯩꯇꯦ꯫ ꯑꯍꯣꯏꯅꯅ ꯃꯕꯨꯗꯧꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯗꯕ ꯇꯨꯀꯠꯆꯕ ꯍꯦꯜꯂꯛꯈꯤ꯫ ꯃꯇꯥꯡ ꯆꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯕꯨꯗꯧꯗꯨ ꯍꯥꯠꯇꯨꯅ ꯃꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯂꯦꯞꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤꯗꯨꯅ ꯌꯥꯡꯒꯣꯏ ꯌꯥꯡꯕ ꯁꯔꯥꯕꯥ ꯆꯥꯎꯗꯝ ꯁꯥꯡꯗꯝꯂꯛꯂꯤ꯫ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯤ꯫ ꯀꯥꯡꯖꯩ ꯀꯥꯡꯍꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ, ꯐꯥꯅꯕꯤ ꯇꯥꯟꯅꯕꯤ, ꯃꯨꯛꯅꯥꯅꯆꯤꯡꯕ ꯁꯥꯟꯅꯕꯗ ꯃꯃꯥꯟꯅꯕꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯉꯝꯂꯦ꯫ ꯃꯆꯥꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯎꯕꯁꯤꯗ ꯀꯨꯝꯖꯔꯦꯝꯕꯤ ꯃꯄꯥꯅ ꯅꯥꯎꯀꯣꯟꯗꯕ ꯃꯆꯥꯅꯤꯗꯀꯣ ꯈꯜꯂꯨꯕꯗ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯀꯞꯆꯩ꯫ ꯃꯆꯥꯒꯤ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯁꯑꯣꯡ ꯁꯕꯥꯟ ꯎꯕꯗ ꯑꯃꯨꯛꯁꯨ ꯄꯦꯟꯖꯩ꯫ ꯅꯣꯡꯃ ꯌꯥꯡꯒꯣꯏ ꯌꯥꯡꯕ ꯃꯄꯨꯕꯣꯛꯅ ꯉꯥ ꯇꯥꯜꯂꯨꯁꯤ ꯍꯧꯔꯛꯄꯗꯒꯤ ꯏꯊꯥꯏ ꯇꯨꯔꯦꯟꯒꯤ ꯍꯤꯗꯦꯟ ꯇꯥꯐꯝ ꯑꯃꯗ ꯉꯥ ꯐꯥꯅꯕ ꯃꯁꯨ ꯃꯄꯨ ꯂꯥꯛꯃꯤꯟꯅꯕ ꯑꯣꯏꯔꯦ꯫ ꯃꯄꯨꯕꯣꯛꯅ ꯑꯔꯨꯕ ꯍꯤꯗꯦꯟ ꯑꯃꯗ ꯏꯟꯖꯥꯎ ꯑꯗꯨ ꯍꯨꯜꯂꯤ꯫ ꯏꯟ ꯍꯨꯜꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯤꯡꯈꯠꯀꯦ ꯇꯧꯕꯗ ꯃꯄꯨꯅ ꯃꯁꯨꯗ, ꯏꯕꯨꯡꯉꯣ, ꯏꯟ ꯑꯁꯤ ꯇꯨꯔꯦꯟ ꯂꯩꯈꯥꯗ ꯁꯤꯡꯇꯦꯛ ꯁꯤꯡꯅꯥꯡ ꯃꯔꯛꯇ ꯄꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯆꯤꯡꯈꯠꯄ ꯌꯥꯗ꯭ꯔꯦ꯫ ꯅꯪꯅ ꯏꯔꯨꯞꯄꯒ ꯄꯜꯂꯤꯕ ꯑꯗꯨ ꯈꯔ ꯂꯧꯊꯣꯛꯂꯨ ꯍꯥꯏꯕꯗꯒꯤ ꯃꯁꯨꯅ ꯊꯥꯖꯔꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯟꯗꯤ ꯄꯜꯂꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯄꯨꯕꯣꯛꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯦ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯊꯛꯂꯣꯝꯗ ꯐꯥꯎꯒꯠꯂꯒꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯃꯃꯥꯏ ꯂꯩꯈꯠꯂꯛꯇꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯄꯨꯕꯣꯛꯅ ꯀꯪꯐꯥꯟꯗ ꯂꯣꯡ ꯄꯥꯏꯗꯨꯅ ꯃꯥꯅ ꯐꯥꯎꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯨꯞꯊꯈ꯭ꯔꯒ ꯑꯇꯣꯞꯄ ꯈꯔ ꯃꯐꯝ ꯊꯥꯞꯄ ꯑꯃꯗ ꯐꯥꯎꯒꯠꯂꯨꯔꯦ꯫ ꯃꯄꯨꯕꯣꯛꯇꯨ ꯅꯤꯡꯕ ꯀꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯍꯟꯅ ꯍꯣꯠꯅꯔꯛꯏ꯫ ꯃꯄꯨꯕꯣꯛꯅ, ꯏꯕꯨꯡꯉꯣ, ꯏꯟ ꯑꯁꯤ ꯑꯃꯨꯛꯁꯨ ꯄꯟꯈ꯭ꯔꯦ꯫ ꯍꯟꯗꯛꯃꯨꯛꯇꯒ ꯂꯨꯞꯂꯒ ꯄꯜꯂꯤꯕꯗꯨ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨ ꯍꯥꯏꯔꯕꯗ ꯃꯁꯨꯅ ꯈꯨꯝꯂꯛꯏ, ꯏꯄꯨꯕꯣꯛ, ꯑꯩꯗꯤ ꯄꯥꯡꯒꯜ ꯍꯥꯛꯅ ꯆꯥꯎꯗ꯭ꯔꯤꯕꯅꯤꯅ ꯂꯩꯈꯥ ꯀꯣꯟꯅ ꯏꯔꯨꯞꯄꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯏ꯫ ꯑꯗꯨꯅ ꯏꯄꯨꯕꯣꯛꯅ ꯑꯃꯨꯛꯇ ꯂꯨꯞꯄꯤꯌꯨ꯫
ꯃꯁꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯥꯏꯔꯦꯝꯕ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯂꯨꯞꯄ ꯇꯥꯔꯤ꯫ ꯃꯄꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯊꯈꯤꯗꯨꯅ ꯏꯜ ꯄꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯂꯨꯔꯒ ꯐꯥꯎꯒꯠꯂꯛꯄꯗ ꯃꯁꯨ ꯅꯨꯄꯥꯅ ꯂꯣꯡꯅ ꯊꯤꯟꯗꯨꯅ ꯏꯊꯥꯏ ꯀꯥꯏꯔꯦꯝꯕ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ꯫ ꯃꯁꯨꯅ ꯃꯄꯨꯕꯨ ꯅꯝꯗꯨꯅ ꯍꯥꯠꯈꯤ ꯍꯥꯏꯗꯨꯅ ꯇꯨꯔꯦꯟꯅ ꯊꯦꯡꯅ ꯈꯣꯏꯅ ꯆꯦꯜꯂꯤꯕ ꯆꯤꯡꯗꯨꯒꯤ ꯃꯃꯤꯡ ꯄꯨꯅꯝ ꯆꯤꯡ ꯍꯥꯏꯅ ꯀꯧꯅꯈꯤ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯌꯥꯡꯍꯩꯕꯅ ꯃꯇꯝ ꯀꯨꯏꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯛꯄꯗꯒꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯤ ꯃꯌꯥꯝꯕꯅ ꯄꯣꯛꯄ ꯌꯥꯡꯒꯣꯏ ꯌꯥꯡꯕ ꯁꯔꯥꯕꯗ ꯁꯤꯟꯅꯔꯝꯂꯒ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯀꯨꯝꯖꯔꯦꯝꯕꯤ ꯑꯃꯗꯤ ꯌꯥꯡꯒꯣꯏ ꯌꯥꯡꯕ ꯃꯃꯥ ꯃꯆꯥꯗꯣ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯕꯣꯏꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯤꯕꯗꯤ ꯃꯤꯆꯥꯁꯤꯁꯨꯅꯨ ꯅꯤꯡꯂꯒ ꯏꯆꯥꯁꯤ ꯌꯥꯡꯒꯨꯕ ꯑꯃꯗꯤ ꯀꯥꯏꯔꯦꯝꯕ ꯑꯅꯤꯗꯤ ꯃꯈꯣꯏꯅ ꯇꯧꯖꯕ ꯊꯕꯛꯀꯤ ꯃꯍꯩ ꯐꯪꯗꯨꯅ ꯑꯔꯦꯝꯕꯗ ꯃꯄꯨꯟꯁꯤꯗꯨ ꯀꯦꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯃꯤꯅ ꯎꯊꯨꯝ ꯑꯣꯟꯈꯤꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯩꯔꯦꯝ ꯈꯨꯟꯖꯥ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯀꯆꯦꯡ ꯂꯥꯏꯕ ꯀꯧꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯥꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯆꯥꯛꯅꯤ ꯐꯤꯅꯤꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯛꯆꯕꯣꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯈꯨꯃꯟꯒꯤ ꯂꯝꯗ ꯈꯨꯃꯟꯒꯤ ꯁꯥꯒꯩꯒꯤ ꯎꯀ꯭ꯔꯣꯡ ꯍꯣꯡꯂꯝꯕꯣꯏꯔꯦ꯫ ꯎꯀ꯭ꯔꯣꯡ ꯍꯣꯡꯕ ꯑꯁꯤꯗ ꯈꯨꯟꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡ ꯃꯄꯨꯛ ꯊꯟꯅ ꯆꯥꯔꯨꯅꯤ ꯈꯟꯗꯨꯅ ꯂꯥꯛꯅꯔꯦ꯫ ꯀꯆꯦꯡ ꯂꯥꯏꯕꯁꯨ ꯂꯥꯛꯄꯣꯏꯔꯦ꯫ ꯆꯥꯛꯂꯨꯛ ꯊꯥꯔꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯄꯥꯗ ꯆꯪꯗꯨꯅ ꯐꯝꯅꯔꯦ꯫ ꯀꯆꯦꯡ ꯂꯥꯏꯕꯗꯤ ꯃꯥꯒꯤ ꯁꯔꯨꯛ ꯊꯨꯡꯍꯧꯗ꯭ꯔꯕꯣꯏꯔꯦ꯫ ꯆꯥꯛ ꯌꯥꯎꯕ ꯆꯥꯛꯂꯨꯛꯇꯤ ꯂꯥꯏꯔꯗꯨꯅ ꯆꯥꯛ ꯍꯥꯞꯅꯕ ꯂꯥ ꯐꯥꯎꯕ ꯊꯨꯡꯕꯤꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯀꯆꯦꯡ ꯃꯕꯨꯛꯇ ꯌꯥꯝꯅ ꯋꯥꯔꯧꯔꯦ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯍꯦ ꯈꯨꯃꯟ ꯅꯤꯡꯊꯧ, ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯎꯀ꯭ꯔꯣꯡ ꯍꯣꯡꯒꯅꯤ ꯍꯥꯏꯔꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯉꯝꯃꯣꯏꯗꯧꯕ ꯂꯩꯔꯒꯅ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ? ꯂꯥ ꯊꯥꯕꯗꯁꯨ ꯊꯥꯕꯤꯗꯕ, ꯆꯥꯛ ꯏꯟꯁꯥꯡ ꯌꯦꯟꯕꯗꯁꯨ ꯊꯨꯡꯕꯤꯗꯕ, ꯁꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯐꯝ ꯊꯣꯛꯏ"꯫ ꯀꯆꯦꯡ ꯂꯥꯏꯕꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯈꯨꯃꯟ ꯅꯤꯡꯊꯧ ꯌꯥꯎꯅ ꯈꯨꯃꯟ ꯄꯨꯝꯅꯃꯛ ꯏꯀꯥꯏꯕꯅ ꯍꯥꯏꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯆꯦꯡꯕꯨ ꯃꯩ ꯊꯣꯛꯅ ꯁꯥꯎꯔꯦ꯫ ꯈꯨꯃꯟ ꯃꯌꯥꯝꯅ ꯁꯥꯎꯔꯕꯗꯨꯗꯗꯤ ꯀꯆꯦꯡ ꯂꯥꯏꯕ ꯀꯤꯃꯟꯈꯗꯨꯅ ꯃꯐꯤ ꯇꯥꯈꯠꯇꯨꯅ ꯃꯃꯥꯏ ꯂꯣꯡꯈꯠꯇꯨꯅ ꯃꯤꯠꯂꯝ ꯅꯥꯔꯝ ꯌꯦꯡꯂꯒ ꯈꯨꯗꯣꯜ ꯂꯩꯕꯥꯛ ꯇꯥꯗꯕ ꯃꯈꯩ ꯆꯦꯟꯈ꯭ꯔꯦꯗꯣ꯫ ꯃꯌꯥꯝ ꯇꯥꯅꯔꯛꯂꯒꯅꯤ ꯈꯟꯅ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯦꯟꯈꯤꯕꯅ ꯉꯥ ꯐꯥꯐꯝ ꯁꯣꯏ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯣꯏꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯑꯃ ꯁꯣꯏ ꯃꯔꯨꯝꯗ ꯑꯏꯪꯕ ꯆꯥꯛ ꯂꯥꯝꯕ ꯈꯥꯡꯅ ꯂꯩꯕꯗꯒꯤ ꯎꯊꯨꯝ ꯊꯨꯝꯕꯤ ꯃꯆꯥ ꯑꯣꯏꯅ ꯉꯥ ꯐꯥꯗꯨꯅ ꯍꯤꯡꯅ ꯆꯥꯕꯣꯏꯔꯦ꯫ ꯑꯁꯣꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯍꯤꯡ ꯍꯜꯂꯛꯇ꯭ꯔꯕꯗꯨꯗ ꯀꯔꯝ ꯇꯧꯈ꯭ꯔꯕꯅꯣ, ꯈꯨꯃꯟꯅ ꯍꯥꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯡꯁꯥ ꯊꯤꯅ ꯊꯤꯔꯛꯂꯦ꯫ ꯀꯆꯦꯡꯅ ꯎꯀ꯭ꯔꯣꯡ ꯃꯐꯝꯗꯒꯤ ꯈꯨꯃꯟꯁꯤꯡꯕꯨ ꯆꯩꯔꯝꯂꯒ ꯃꯐꯤ ꯇꯥꯈꯠ ꯃꯃꯥꯏ ꯂꯣꯡꯅ ꯆꯦꯟꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯒꯤ ꯇꯥꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯉꯥ ꯐꯥꯐꯝ ꯁꯣꯏ ꯌꯧꯔꯛꯂꯕꯣꯏꯔꯦ꯫ ꯂꯩꯇꯥꯡ ꯄꯥꯠꯀꯤ ꯁꯣꯏꯐꯝꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯎꯊꯨꯝ ꯎꯆꯦꯛ ꯑꯣꯏꯅ ꯐꯨꯝꯕꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯆꯦꯡ ꯂꯥꯏꯕꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯍꯥꯏ ꯅꯨꯄꯥ, ꯅꯪꯗꯤ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯊꯥꯛꯄ ꯉꯝꯗꯕꯗꯒꯤ ꯁꯣꯏꯒꯤ ꯐꯨꯝ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯕꯗꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯎꯆꯦꯛ ꯎꯊꯨꯝ ꯍꯥꯏꯕꯗꯣ ꯑꯣꯏꯅ ꯂꯩꯔꯣꯀꯣ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯅꯪꯅ ꯇꯨꯝ ꯇꯨꯝ ꯈꯣꯡꯗꯨꯅ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯕ ꯇꯥꯛꯅꯕ ꯂꯣꯛꯇꯥꯛ ꯎꯊꯨꯝ ꯊꯨꯝꯕꯤ ꯃꯆꯥ ꯍꯥꯏꯕ ꯎꯆꯦꯛ ꯑꯗꯨ ꯑꯣꯏꯍꯧꯔꯣ"꯫ ꯑꯁꯨꯝꯅ ꯃꯃꯤꯠꯇ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯆꯤꯟꯊꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯀꯥꯏꯅꯔꯝꯂꯒ ꯀꯆꯦꯡ ꯂꯥꯏꯕꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯌꯨꯝꯗ ꯍꯟꯈꯤꯕꯣꯏꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯤꯕꯗꯤ ꯊꯧꯅꯥ ꯂꯩꯇꯅ ꯊꯧꯅꯥ ꯂꯩꯕꯒꯤ ꯋꯥ ꯉꯥꯡꯕ ꯐꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯏ꯫ ꯃꯊꯧꯅꯥ ꯂꯩꯇꯕ ꯀꯆꯦꯡ ꯂꯥꯏꯕꯅ ꯈꯨꯃꯟꯁꯤꯡꯕꯨ ꯆꯩꯔꯨꯕꯗꯒꯤ ꯀꯤꯗꯨꯅ ꯄꯥꯠꯇ ꯂꯣꯠꯄꯗꯒꯤ ꯎꯊꯨꯝ ꯀꯧꯕ ꯎꯆꯦꯛꯇꯨ ꯑꯣꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯗ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯃꯤꯅ ꯌꯣꯡ ꯑꯣꯟꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯒ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯍꯤ ꯆꯠꯄ ꯂꯂꯣꯟꯕ ꯑꯃꯒ ꯃꯔꯨꯞ ꯁꯥꯟꯅꯕꯣꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞꯇꯨꯗ ꯍꯥꯏꯔꯛꯄꯣꯏꯔꯦ,
ꯃꯔꯨꯞ, ꯑꯩꯁꯦ ꯂꯩꯇ ꯂꯥꯏꯔꯅ ꯍꯦꯟꯖꯟꯃꯟꯈꯤꯗꯨꯅ ꯌꯥꯝꯅ ꯋꯥꯔꯦ꯫ ꯍꯤꯡꯕ ꯉꯝꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯂꯥꯏꯔꯕꯁꯦ ꯈꯔꯗꯪ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯃꯔꯨꯞꯅ ꯍꯤ ꯆꯠꯇꯨꯅ ꯂꯂꯣꯟꯕꯗꯨ ꯑꯩꯁꯨ ꯑꯃꯨꯛꯇ ꯌꯥꯎꯖꯒꯦ꯫ ꯑꯦ ꯃꯔꯨꯞ, ꯌꯥꯎꯕꯤꯌꯨ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯌꯥꯅꯔꯗꯨꯅ ꯆꯠꯅꯕ ꯃꯇꯝ ꯂꯦꯞꯅꯔꯦ꯫ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠꯅ ꯁꯥꯖꯕ ꯂꯤ ꯋꯥꯒꯤ ꯄꯣꯠꯆꯩ ꯂꯨꯕꯥꯛ, ꯄꯣꯂꯥꯡ, ꯆꯦꯕꯣꯜ, ꯇꯥꯕꯨ, ꯐꯤꯔꯨꯛꯅꯆꯤꯡꯕ ꯈꯔꯗꯨ ꯍꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯃꯔꯨꯞ ꯑꯅꯤꯗꯨ ꯃꯃꯥꯏ ꯑꯋꯥꯡ ꯄꯥꯡꯅ ꯍꯤ ꯑꯗꯨ ꯍꯣꯟꯒꯠꯂꯛꯄ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯍꯣꯜꯂꯛꯄꯁꯤꯅ ꯅꯨꯃꯤꯠ 14ꯅꯤꯔꯣꯝ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯊꯨꯡꯂꯕ ꯑꯣꯏꯔꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯥꯒꯤ ꯃꯅꯥꯏꯅꯨꯄꯤ ꯑꯃꯒꯁꯨ ꯍꯤꯗꯦꯟ ꯑꯃꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯊꯔꯛꯄ ꯑꯣꯏꯔꯦ꯫ ꯃꯈꯣꯏꯅ ꯍꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯤ ꯋꯥꯅ ꯁꯥꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯎꯕꯗ ꯄꯥꯝꯃꯟꯈ꯭ꯔꯗꯨꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯦ꯫ ꯇꯥꯗ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ, ꯍꯤꯗ ꯌꯥꯎꯔꯤꯕ ꯂꯨꯕꯥꯛ, ꯄꯣꯂꯥꯡ, ꯆꯦꯡꯕꯣꯜꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯌꯣꯟꯅꯅꯕꯒꯤ ꯑꯣꯏꯔꯕꯗꯤ ꯂꯧꯖꯍꯧꯔꯒꯦ꯫ ꯃꯃꯟ ꯀꯌꯥ ꯀꯌꯥ ꯑꯣꯏꯔꯕꯅꯣ? ꯂꯥꯏꯔꯕꯅ ꯈꯨꯝꯂꯛꯏ꯫ ꯏꯕꯦꯝꯃ, ꯑꯩꯅ ꯁꯥꯖꯕꯅꯤ, ꯂꯧꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯃꯃꯜꯗꯤ ꯑꯔꯦꯞꯄ ꯂꯩꯖꯗꯦ, ꯄꯤꯕꯤꯅꯤꯡꯕ ꯈꯔ ꯄꯤꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯗꯤ ꯑꯩꯒꯤ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯁꯤ ꯄꯤꯖꯔꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯂꯩꯕꯤꯔꯒ ꯄꯣꯠ ꯆꯩ ꯈꯔꯒ ꯑꯃꯨꯛ ꯁꯥꯕꯤꯈꯣ ꯍꯥꯏꯔꯕꯗ ꯂꯥꯏꯔꯕꯗꯨ ꯍꯔꯥꯎꯅ ꯌꯥꯔꯦ꯫ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨ ꯊꯥꯡꯊꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯂꯩꯍꯧꯔꯦ꯫ ꯏꯅꯥꯛꯈꯨꯟꯕ ꯃꯔꯨꯞꯇꯨꯒ ꯀꯥꯏꯅꯔꯝꯗꯥꯏꯗ ꯂꯥꯏꯔꯕꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯦ꯫ ꯏꯇꯥꯎ, ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯤꯉꯩꯁꯤꯗ ꯁꯦꯜ ꯈꯖꯤꯛꯇ ꯇꯥꯟꯖꯔꯛꯈꯤꯒꯦ꯫ ꯏꯇꯥꯎꯅ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯁꯤꯇ ꯄꯤꯕꯤꯔꯝꯃꯨ꯫ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯍꯦꯛ ꯌꯧꯕꯒ ꯄꯤꯖꯒꯦ ꯍꯥꯏꯔꯗꯨꯅ ꯏꯅꯥꯛꯈꯨꯟꯕꯅ ꯈꯨꯗꯣꯞ ꯑꯗꯨ ꯄꯥꯏꯁꯤꯜꯂꯦ, ꯑꯗꯨꯒ ꯍꯤ ꯍꯣꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯅꯥꯛꯈꯨꯟꯕꯅ ꯃꯌꯨꯝ ꯌꯧꯔꯒ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤꯗꯨꯗ ꯏꯇꯥꯎꯅ ꯄꯤꯔꯛꯄꯅꯤꯁꯦ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯈꯨꯗꯣꯞꯀꯤ ꯃꯍꯨꯠꯇ ꯅꯨꯡ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯤꯔꯕ ꯑꯣꯏꯔꯦ꯫ ꯅꯨꯄꯤ ꯑꯃꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯈ꯭ꯔꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯡ ꯃꯆꯥ ꯑꯁꯤ ꯄꯤꯔꯛꯂꯒ ꯀꯔꯤ ꯇꯧꯅꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯐꯔꯦ ꯐꯔꯦ ꯇꯥꯗ ꯍꯥꯏꯔꯒ ꯂꯧꯍꯧꯔꯦ꯫ ꯈꯔ ꯂꯩꯔꯒ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯊꯨꯡꯂꯔꯦ꯫ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯇꯥꯎꯅ ꯇꯝꯐꯥ ꯈꯨꯗꯣꯞ ꯄꯤꯔꯝꯕ꯭ꯔꯥ ꯍꯪꯕꯗ ꯄꯤꯔꯝꯗꯦ, ꯅꯨꯡ ꯃꯆꯥ ꯑꯃꯗꯤ ꯄꯤꯔꯝꯃꯤ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯂꯥꯏꯔꯕꯅ ꯁꯥꯎꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕꯗ ꯋꯥꯀꯠꯂꯨꯔꯦ꯫ ꯐꯝꯅꯥꯏꯕꯅ ꯏꯅꯥꯛꯈꯨꯟꯕ ꯑꯃꯗꯤ ꯂꯥꯏꯔꯕ ꯑꯅꯤꯃꯛ ꯀꯧꯔꯒ ꯋꯥꯌꯦꯜ ꯆꯠꯊꯕ ꯍꯧꯔꯦ꯫ ꯐꯝꯅꯥꯏꯕꯅ ꯏꯅꯥꯛꯈꯨꯟꯕꯗ ꯅꯪꯅ ꯃꯔꯨꯞꯀꯤ ꯅꯨꯄꯤꯗ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯄꯤ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥ ꯀꯅꯥ ꯎꯍꯧꯏ? ꯍꯪꯕꯗ ꯏꯅꯥꯛꯈꯨꯟꯕꯅ ꯎꯍꯧꯕ ꯃꯤ 3ꯈꯛ ꯄꯤꯔꯦ꯫ ꯐꯝꯅꯥꯏꯕꯅ ꯃꯤꯑꯣꯏ 3ꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯡ ꯌꯦꯡꯕꯗ ꯑꯆꯨꯝꯕ ꯐꯪꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯎꯍꯧꯕ ꯃꯤ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅ ꯋꯥꯊꯣꯛ ꯑꯁꯤ ꯏꯅꯥꯛꯈꯨꯟꯕꯅ ꯆꯨꯝꯂꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯦ꯫ ꯏꯅꯥꯛꯈꯨꯟꯕꯅ ꯃꯐꯤ ꯀꯜꯂꯒ ꯎꯁꯤꯠꯇꯕ ꯍꯥꯏꯕꯕꯨ ꯍꯥꯏꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯆꯥꯎꯅ ꯆꯠꯈꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯇꯨꯡꯗ ꯐꯝꯅꯥꯏꯕꯒ ꯎꯅꯕꯗ ꯐꯝꯅꯥꯏꯕꯅ ꯃꯔꯨꯞꯅ ꯂꯣꯏꯅ ꯆꯨꯝꯕꯅꯤ, ꯑꯗꯨꯕꯨ ꯎꯍꯧꯕ ꯃꯤ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯥꯏꯊꯤꯕꯅꯤ ꯍꯥꯏꯅ ꯑꯅꯧꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯍꯟꯅꯕ ꯂꯤꯈꯨꯟ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯔꯦ꯫ ꯂꯃꯟ ꯈꯨꯝꯅꯕ ꯊꯧꯑꯣꯡ ꯁꯤꯟꯕꯤꯔꯦ꯫ ꯐꯝꯅꯥꯏꯕꯅ ꯇꯥꯛꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯕ ꯅꯨꯄꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯏꯅꯥꯛꯈꯨꯟꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯆꯥꯟꯅꯁꯤꯟꯅꯕ ꯍꯧꯔꯨꯔꯦ꯫ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯅꯪ ꯁꯥꯎꯔꯅꯨ, ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯔꯒ ꯃꯃꯥꯡꯉꯩꯒꯨꯝꯅ ꯆꯥꯟꯅ ꯇꯤꯟꯅꯔꯁꯤ꯫ ꯋꯥꯁꯤ ꯇꯥꯕꯗ ꯏꯅꯥꯛꯈꯨꯟꯕꯅ ꯍꯣꯏꯅꯦ ꯏꯇꯥꯎ, ꯏꯇꯥꯎꯒꯤꯁꯨ ꯑꯩꯅ ꯐꯠꯇꯅꯕ ꯁꯤꯟꯕ ꯍꯧꯅꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯁꯨ ꯋꯥꯔꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯟꯅ ꯆꯤꯟꯅꯕ ꯃꯇꯧ ꯎꯠꯅꯗꯨꯅ ꯀꯣꯟꯅꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯏꯅꯥꯛꯈꯨꯟꯕꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯉꯥꯡꯗꯨ ꯏꯃꯨꯡꯗꯒꯤ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄ ꯑꯣꯏꯔꯦ꯫ ꯂꯥꯏꯔꯕꯅ ꯑꯉꯥꯡꯗꯨꯗ ꯏꯆꯥꯗꯤ ꯆꯥꯎꯔꯦꯗ, ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯂꯥꯎ ꯏꯄꯥ ꯄꯝꯒꯦ ꯂꯥꯎ, ꯁꯦ ꯏꯆꯥꯒꯤ ꯉꯥꯃꯣꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯜ ꯃꯌꯦꯛ 2ꯈꯛ ꯄꯤꯕ ꯑꯣꯏꯔꯦ꯫ ꯏꯅꯥꯛꯈꯨꯟꯕ ꯃꯄꯥꯅ ꯍꯔꯥꯎꯕꯗꯨ ꯎꯔꯕꯗ ꯂꯥꯏꯔꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯏꯆꯥꯁꯤ ꯃꯤꯕꯨ ꯅꯞꯈ꯭ꯔꯦꯅꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ, ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯔꯒ ꯆꯥꯛꯇꯨꯝ ꯄꯤꯖꯔꯨꯒꯦꯗꯣ ꯍꯥꯏꯔꯛꯄꯗ ꯏꯅꯥꯛꯈꯨꯟꯕꯅ ꯈꯨꯝꯂꯛꯏ, ꯀꯩꯗꯧꯒꯦꯅꯦ ꯏꯇꯥꯎ, ꯄꯤꯖꯕꯤꯔꯨ, ꯅꯪꯒꯤꯁꯨ ꯅꯆꯥꯅꯤꯅꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯔꯕꯅ ꯑꯉꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯉꯥꯡ ꯑꯗꯨ ꯉꯥꯒ ꯊꯣꯡꯗꯨꯅ ꯆꯥꯛ ꯅꯤꯡꯊꯤꯖꯅ ꯄꯤꯖꯅꯕ ꯁꯤꯟꯅꯔꯦ꯫
ꯆꯥꯛꯀ ꯅꯤꯡꯊꯤꯖꯅ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯉꯥꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯩꯗꯣꯛꯍꯜꯂꯨꯔꯦ꯫ ꯑꯗꯨꯒ ꯑꯗ꯭ꯋꯥꯏꯗꯒꯤ ꯌꯣꯡꯅꯥꯎ ꯃꯆꯥ ꯑꯃ ꯊꯤꯔꯒ ꯄꯨꯔꯛꯂꯦ꯫ ꯑꯉꯥꯡꯗꯨꯅ ꯆꯥꯔꯝꯕꯒꯤ ꯏꯆꯥꯏ ꯆꯥꯏꯕ ꯂꯨꯈꯥꯛ ꯃꯔꯛꯇꯨꯗ ꯌꯣꯡꯅꯥꯎ ꯃꯆꯥꯗꯨ ꯊꯨꯝꯃꯣꯛ ꯑꯃꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯃꯦ꯫ ꯑꯗꯨꯗꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯈ꯭ꯔꯒ ꯏꯅꯥꯛꯈꯨꯟꯕ ꯃꯔꯨꯞꯇ ꯇꯥꯛꯂꯨꯔꯦ꯫ ꯏꯇꯥꯎ, ꯑꯣꯟꯊꯣꯛꯄꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯂꯥꯏꯕꯛ ꯆꯞ ꯃꯥꯟꯅꯅ ꯊꯤꯃꯤꯟꯅꯔꯦ꯫ ꯏꯆꯥꯗꯣ ꯆꯥꯛ ꯑꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯌꯣꯡ ꯑꯣꯟꯊꯣꯛꯈ꯭ꯔꯦꯅꯦ꯫ ꯏꯅꯥꯛꯈꯨꯟꯕꯅ "ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯥꯏꯔꯤꯕꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯔꯕ ꯃꯔꯨꯞꯀꯤ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯦ꯫ ꯊꯨꯝꯃꯣꯛ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯂꯥꯏꯔꯕꯅ "ꯑꯁꯤꯗ ꯎꯞꯄꯤꯁꯤꯅꯤ." ꯊꯨꯝꯃꯣꯛ ꯑꯗꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕꯗ ꯃꯅꯨꯡꯗ ꯌꯣꯡ ꯑꯗꯨꯅ ꯃꯌꯥ ꯈꯤꯒꯠꯂꯒ ꯈꯣꯠꯀꯦ ꯇꯧꯔꯛꯄꯗ ꯏꯅꯥꯛꯈꯨꯟꯕꯅ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯆꯣꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩ ꯌꯥꯔꯣꯏ. ꯑꯩꯒꯤ ꯏꯆꯥ ꯌꯣꯡ ꯑꯣꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯏꯇꯥꯎꯅ ꯁꯤꯡꯒꯗꯕꯅꯤ. ꯑꯩ ꯂꯦꯝꯅ ꯇꯣꯛꯂꯣꯏ꯫ ꯍꯧꯖꯤꯛꯃꯛ ꯏꯆꯥ ꯄꯤꯌꯨ." ꯂꯥꯏꯔꯕꯅ "ꯏꯇꯥꯎ, ꯅꯆꯥꯅ ꯌꯣꯡ ꯑꯣꯟꯈꯤꯕꯕꯨ ꯑꯩꯅꯔꯣ? ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯒ ꯁꯤꯡꯉꯨ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯦ." ꯏꯅꯥꯛꯈꯨꯟꯕꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯇꯨꯅ ꯍꯥꯟꯅꯒꯤ ꯐꯝꯅꯥꯏꯕꯗꯨꯗ ꯇꯥꯛꯂꯔꯣꯏꯔꯦ꯫ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯑꯉꯝꯕ, ꯅꯅꯥꯏ ꯑꯩꯒꯤ ꯏꯆꯥ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥ ꯄꯤꯛꯂꯤꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤꯅ ꯃꯌꯨꯝꯗ ꯆꯥꯛ ꯄꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯕꯤꯈ꯭ꯔꯒ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯌꯣꯡ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯇꯥꯛꯂꯔꯦ꯫ ꯑꯩꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯁꯨ ꯌꯣꯡ ꯑꯣꯟꯗꯨꯅ ꯊꯨꯝꯃꯣꯛꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯤꯛ ꯊꯣꯛꯄ ꯋꯥꯌꯦꯜ ꯇꯧꯕꯤꯌꯨ꯫ ꯃꯔꯥꯜ ꯂꯩꯔꯕ ꯏꯇꯥꯎ ꯑꯁꯤꯕꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯃꯨꯛ ꯄꯤꯅꯕꯤꯌꯨ." ꯋꯥꯌꯦꯜ ꯇꯧꯔꯤꯕ ꯐꯝꯅꯥꯏꯕꯅ ꯂꯥꯏꯔꯕꯗ ꯍꯪꯕꯗ ꯂꯥꯏꯔꯕꯅ "ꯑꯉꯝꯕ ꯏꯕꯨꯡꯉꯣ, ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯁꯤ ꯂꯣꯏꯅꯃꯛ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯪꯍꯧꯕ ꯅꯠꯇ꯭ꯔꯦ, ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯍꯦꯛꯇ ꯌꯣꯡ ꯑꯣꯜꯂꯛꯄꯅꯤ꯫ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯦ ꯅꯪꯅ ꯁꯤꯡꯕ ꯇꯥꯔꯤ." ꯍꯥꯏꯅ ꯋꯥꯌꯦꯟꯕꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯔꯕꯅ "ꯃꯆꯥꯅ ꯌꯣꯡ ꯑꯣꯟꯈ꯭ꯔꯕꯕꯨ ꯑꯩꯅ ꯀꯔꯝꯅ ꯁꯤꯡꯉꯨꯅꯤ? ꯑꯩ ꯁꯤꯡꯕ ꯉꯝꯂꯣꯏ." ꯍꯥꯏꯕꯗꯒꯤ ꯋꯥꯌꯦꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩ ꯂꯣꯏꯅ ꯈꯪꯂꯦ ꯏꯅꯥꯛꯈꯨꯟꯕ꯫ ꯅꯪꯅ ꯂꯧꯈꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯣ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯌꯣꯡ ꯑꯣꯜꯂꯤꯕ ꯅꯆꯥꯅꯨꯄꯥ ꯑꯁꯦ ꯃꯤ ꯑꯣꯜꯂꯛꯀꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯌꯣꯡ ꯑꯁꯤ ꯑꯗꯨꯝ ꯑꯣꯏꯅ ꯐꯪꯂꯒꯅꯤ꯫ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ, ꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ?" ꯏꯅꯥꯛꯈꯨꯟꯕꯗꯨ ꯂꯧꯁꯤꯡ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯑꯉꯝꯕ, ꯅꯅꯥꯏ ꯑꯩ ꯏꯇꯥꯎꯗ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯦ꯫ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯈꯨꯗꯣꯞ ꯑꯗꯨ ꯏꯇꯥꯎꯗ ꯄꯤꯖꯔꯒꯦ." ꯑꯁꯨꯝꯅ ꯏꯅꯥꯛꯈꯨꯟꯕꯅ ꯇꯝꯐꯥ ꯈꯨꯗꯣꯞꯇꯨ ꯃꯥꯒꯤ ꯃꯔꯨꯞ ꯂꯥꯏꯔꯕꯗ ꯄꯤꯔꯦ꯫ ꯋꯥꯌꯦꯟꯕꯅ ꯍꯥꯏꯕ ꯃꯇꯨꯡꯏꯟꯅ ꯂꯥꯏꯔꯕ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯉꯥꯡ ꯑꯗꯨ ꯂꯧꯔꯨꯔꯦ ꯑꯗꯨꯒ ꯃꯔꯨꯞ ꯏꯅꯥꯛꯈꯨꯟꯕꯗ ꯁꯤꯟꯅꯔꯦ꯫ ꯃꯇꯨꯡꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯏꯅꯥꯛꯈꯨꯟꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯕꯣꯏꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯤꯕ ꯄꯥꯎꯇꯥꯛꯇꯤ ꯆꯥꯅꯤꯡꯂꯕꯗꯤ ꯂꯦꯛꯇꯨꯅ ꯇꯣꯛꯏ ꯍꯥꯏꯅꯕꯒꯨꯝ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ ꯏꯅꯥꯛꯈꯨꯟꯕ ꯅꯨꯄꯥꯗꯨꯅ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯟꯅꯤꯡꯕꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧꯔꯨꯕꯅ ꯆꯣꯞꯄ ꯅꯪꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫